Mamang thakta kuki khulsing fauduna Manipur lengak ki makok thongbasingna chatpa ngamdrabasu Chief Minister Yumnam Khemchand gi lengak lakpadagi kuki khulsing fauduna Chief Minister Yumnam Khemchand ga loinaduna MLA singna Imphal Jiribam lambida Jiribam khongchat kidamak khongsan khre ngasigi Chief Minister Khemchand gi jiri gi khongchat asina mafam adugi miyam gi marakta peace amasung trust building process chawkhatnabagi pandam thamli khongchat aduda BJP Manipur President A Sharda Devi Thanga AC की MLA T Robindro, Kshetrigao AC की MLA Sheikh Noorul Hassan, Sekmai AC की MLA Heikham Dingko, Konthoujam AC की MLA Dr. S Ranjan, Kumbi AC की MLA S Premchandra, Patsoi AC की MLA Sapam Kunjeshore, Mayang Imphal AC की MLA Khongkham Robindro, amasung Keirao AC की MLA Rameshor na sarukia ki. Chief Minister gi Jiribam gi khongchat asina mafam adugi maru oina IDP sing amasung irang asina sokhanlaba miyamna thengnariba ground reality sing yengsinlakani haina panari loinana Chief Minister na maitei amasung kuki furup ani gi marakta santi puraknaba amasung state asida santi hanjilaknabagi maitei amasung kuki furup ani gi leader sing gi marakta wari shananabagi initiative paikhatkani haibagi thajabasu leiri Chief Minister amasung MLA singi delegation adu Jiribamda ngasi nungthil pung ama taba matamda yogani haina panari